Loyalam E-PAO tabiriba khudimakpu Hidrom Susmitana Yukipao Pizari Kuki terrorist singa Central Force Kalautunare Haiba Mayek Sengle Haina Kokomina Fongdorakli Manipur gi Security Advisor Kuldip Singh train Tauraba Kuki militant Jamapan Myanmar dagi Manipur da changlakre haina fongdokiba wafam angakpapu e Central Force lising humpu lariba asida Kuki militant singni iralan na changsilakpa asimakna Central Force ka Kuki militant single lautunare haba mayek sengle haina Coordinating Committee on Manipur Integrity Kokomina Fongdorakli Kokomina Thadorapa Cherol Amada train Tauraba Kuki militant Jamapan Myanmar dagi Manipur da changsinkre haibagi matangda Secretary to Chief Minister Ningthauzam Geoffrina official over Cherol Amathokiba Miyamna Khangnaki Masida Masibu Achumbara Aranbara Haina Miyamna Chamam Navaleri Jerekta Security Advisor Kuldip Singhanang Tha Asigi Kunda CM Secretariat Pomi Singa Unaba Amada Indian Security Intelligence na Pirakpa report ki matung ina Myanmar dagi ningthina train Tauraba Kuki militant Chamapan Manipur da changsinkre haiba chumle haina fongdokiba angakpa poi Asum Yamkraba Central Force Sing Lairibam Amadi State Force Lairiba Asina Mathau Ningthina Pangthoklamna Badi Kuki militant sing law kaina changsilakpa ngamloi adubu sigumba Kuki militant sing ne iraya na changsilakpa ngamliba asina takpadi Central Force ka Kuki terrorist kambu ka lautuna bani haiba mayek sengle hari Cherol Sina Hai Mamang Chahigi Lising Anikol Humdoigi Me Ohumdagi Asigumba Kuki terroristing Asina Manipurda Narol the Changlaktuna Mite Miyam that Landaduna Genocide Chatharakpada Central Force na Yengduna Leri Security Advisor Kuldip Singana Ningthina train Tauraba Kuki terroristing na Miyoy Kuntra na Saba Kanglup Kaidoktuna Leri Haibasi Kanglaba Fawbada Central Force Lising Humpu Leriba Amadi State Force Lising Kunthara Manga Hena Leriba Asida Ngasi Fawbada Tumina Yengduna Leribasi Central Lengakna Manipur Tugaina Bahotnabani Haiba Laudabangam Manipur gi historical record ki mafam amatada Jomi community haiba saktam khanglamba laite haina UCM na fongdorakli Manipur gi apunba ngamkhai gi saruk thugaina ba kanagumba kharana hotnarakpa matamda United Committee Manipur UCM na tuminna wahi amadi wahi amata haidana leiba tawroi Kanagumba loop amatana Manipurda Kanglup Kayana Nushinana Hingminariba Asibu Kahenba Yava Wafam Pongdopo Taruidabani UCM gi Maikaidagi Manipurda Kundaminariba Amadi State Asiga Yumlonariba State Singi Kanglup Singi Maikaidagi Manipurgi Tok Lebe Irang Asibu Mai Chubagi Mawangda Wangang Batoroi Habiki Tazabalei UCM na Manipurda Makal Amatagi ethnic cleansing Chatabagi Mayukta Lepi Ethnic cleansing haiba wahi asi Manipurda sizinafam thoktaba wahi amani haina UCM na lawi maramdi furup asina matam pumna makta Manipurda khundaminariba yalhomi tribe singa amata punna laminana ba hotnaduna lakli UCM gi pandam asi Manipur gi asengba yalhau chingmi singna munna khanglibani loinana hauzik thokliba Manipur gi wathok asisu ain kaina wangam khai wangmadagi yengsinba watlaba Manipur gi ngam khai gi khudong saba loduna masana masabu jo community ni haizaba kaya amana changsilaktuna state asigi demographic imbalance thokalakpadagi horakpa irangni haiba asi Manipur gi yelhau chingmi sing khudingmakna mayek singna khangi maram asinna UCM gi mayokta kuki NP Manipur amadi jomi luchingba singna oidaba padaba maral kaya sirakpa lepkadabani Hauzik Thokleba Manipur gi tangdulei tadaba fibam asida kuki NP Manipur kuki singi separate administration haiba ama laurakliba asigi horakfamdi Manipur da Myanmar dagi masing thingamdaba immigrant kaya changsinduna Manipur gi apunbagi saktam thugaina ba honarakpadagini hairiba ain kaina changsilakiba mitop sing asi masagi maramda khara amadi halanba yaukhrabani Manipur sarkar gi state cabinet committee amana ngamkhai gi khul kaya da chatuna yengsinbada ain kaina changlapa mitop sing khunda silamba anoba khulningduna yung kaya sajilamba thingnakrabani Indian Constitution na sakhanglaba tongan ba tribe kaya gi maming pansinduna kuki NP Manipur na makhoi gi tokhai tabagi demand da yawhalakpa amadi Manipur da khundamenariba tongan ba furup singi marakta nungsinadana ba hotnaba sogatpa phongba asi laibak thibani UCM gi oinadi Manipur da sakhanglaba tribe khodimak thong manana punna hingminaba gi asigi damak lauri
Amaromda Jomi Chief Association Haiba Amana UCM gi President YK Durenda Afongba Chithi Ama Irakhiba Asi Paukhum Oina Pining Badi Manipur gi historical record ta Manipur gi Mafam Amatada Jomi Community Haiba Amatta Sakhanglam Balaite Manipur Haiba Asi Lerak Padagi Ngasi Fawada Ching Amasung Tamda Khundariba Kanglup Sing Nuksinana Amatta Oina Leminari Indian Constitution na Sakhanglaba Manipur gi tribe lista Yauriba Yalhomi Kanglup Kuntramari asi puna laminanaba haiba asi UCM na thazaba thami maram asina yumlonaba lebaktagi saidangba changsilakhiba sing amadi ain kaina changsilakhiba sing na matam khragi manung Manipurda changjafam lawduna leiraga Manipur gi apunbagi saktam singnarakpa UCM da tumina kaidongnungda yengduna leiroi state asida lawmi oina kundaminariba tribal sing Kudimakpu UCM na ikai khumnei adubu state asigi ngamkhai thugainaba amasung state ki security da singnarakpa amadi asigi taraina lode maram asina Manipur gi Myanmar ga tainaba ngamkhai sambal khaba haiba asi yamnamak tangai fadamani Masida ngamkhai wangmada mari mata ichil inausing khundakhiba sing unanabagi damaktadi aina yaba mawongda ngamkhai lansinuna changlaga unaruba yai maram asina kuki NP Manipur amadi Jomi Chief Association ni haizaba sing amadi state asigi indigenous tribe pumnamakna Bharat Sarkar na ngamkhai dagi ain kaina changlapa miyoi sing amadi terrorism thingnaba sambal khanaba thorang toriba asi mapung phana sagot minasi hairi Mitei amasung mitei pangal anigi maribu tugana bamawongda audio ama viral oirakhibadu laibak thibani Ireibak ngakbada pambom tingduna mitei amadi mitei pangal anigi lainariba amata oibagi maribu yekhai tugainabagi mawongda audio ama viral ohelakpadu yamna mathong huktaba amadi laibak thiba thawongni haina Fox amadi chapminariba lup tara tarukna hari Kakwada Laiva Federation of Civil Society Organization Fox Manipur gi office ta loop asiga chapminariba loop tara taru ki thomi sing yaung ngasi pangthokpa pau gi mifamda Fox ki General Secretary Angom Punil Kumar na hai tha asigi tarani panda social media da audio ama viral ohelakhiba duna maitei amasung mitei pangal ani gi marakta leinariba amata obegi nusi mari asida singchep thana ba senba oina thokhalle mitei pangal sing asi chahi cha kaya gi mamangdagi mitei singa amata oina leminaraklabani Chahi taret khuntakiba lising amaga chani pan maudarama thoigi Anglo Manipur warda amata oina leminaduna pambom temina khibani lebak asigi hauzik oiriba kari thokadage khangnaba asida asigumba audio thoktuna oheliba asi yamna mathong huktabagi thabakni lengaknasu asigumba thabak sathariba asi maitei laktagi oirabasu mitei pangalaktagi oirabasu tidoklaga matik chaba thabak lokhatpiyu haikhi North East State asik Afghanistan ki phibam tahanaba India government na hotnare haina MP Bimola phongdorakle North East State sing asi Afghanistan ki phibam adumak tahanaba Government of India na hotnare haina Inner Manipur Parliamentary Constituency ki MP Dr. Angomcha Bimol akoizamna maral sikre Manipur gi hauzik oriba phibam asigi matangda PTI video da piba akhanaba interview amada wafam asi phongdoladuna MP Bimol akoizamna hai Manipur da hauzik oriba phibam asi Uttar Pradesh natraga Bihar da oiramlabadi center na khangsin usinadana leiramloi Manipur da leiriba security personnel lising humpu asi center na mapung fana sizinarabadi irang asi atubada laksinba ngamgani Manipur gi BJP gi MLA sing gi marakta kangbu amana separate administration gi wafam puthoraktuna takhai tabagi fibam ama laknariba asi prime minister na BJP gi MLA amasung minister sing pulap kauraga wakhal tahanba yabani Madumaksu center na tawdrabani na Manipur da thokliba irang asida Government of India su masigi tekcha pufam thoi haina MP Bimol akoizamna phongdokhe Manipur asi Afghanistan gi fibam ga manaraklabra haina wahang amagi pakhum piraduna MP Bimol akoizamna makhatana hai wahang asigi mahutta Government of India na Manipur asi Afghanistan da chatnariba Banana Republic ki fibam da adumak ohelabra haiba wahang asina hen chuna be hengani maramdi Manipur asi kangkhong chainaba amadi mache tanaba kanagumba kharana script oina iraga sanaba yaure Manipur da hauzik thokliba violence ki thawong asi post colonial India da amukta ukhidriba mawong amada chatharakli
ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯁꯨꯡ ꯃꯤꯂꯤꯇꯔꯤꯒꯤ ꯃꯑꯣꯡꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯁꯤꯚꯤꯜ ꯋꯥꯔꯒ ꯀꯔꯤꯁꯨ ꯈꯦꯟꯅꯕ ꯂꯩꯔꯛꯇ꯭ꯔꯦ ꯍꯥꯏꯅ MP ꯗꯣꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯥꯡꯈꯩ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯕ꯭ꯂꯦꯡ ꯐꯥꯌꯔ ꯇꯧꯕꯗꯒꯤ ꯃꯤ ꯄꯥꯏꯅꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯡꯈꯩ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯃꯤꯑꯣꯏ ꯑꯃꯅ ꯅꯣꯡꯃꯩ ꯔꯥꯎꯟꯗ ꯈꯔ ꯕ꯭ꯂꯦꯡ ꯐꯥꯌꯔ ꯇꯧꯕꯗꯒꯤ ꯃꯤꯌꯥꯝꯅ ꯃꯤ ꯄꯥꯏꯅꯈ꯭ꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯅꯣꯡꯃꯩ ꯕ꯭ꯂꯦꯡ ꯐꯥꯌꯔ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯑꯗꯨ ꯋꯥꯡꯈꯩ AT ꯌꯨꯅꯤꯠꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯕꯒꯤꯗꯃꯛ ꯗꯤꯇꯦꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯂꯩꯔꯝꯈꯤꯕ ꯅꯤꯁꯥ ꯆꯥꯕ ꯃꯤꯑꯣꯏ 2 ꯋꯥ ꯍꯪꯅꯕ ꯍꯣꯠꯅꯕꯗ ꯆꯦꯟꯈꯤꯕꯗꯒꯤ ꯐꯥꯅꯕ ꯇꯥꯟꯅꯕꯗ ꯅꯣꯡꯃꯩ ꯕ꯭ꯂꯦꯡ ꯐꯥꯌꯔ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯆꯞ ꯆꯥꯅ ꯈꯪꯗꯣꯛꯅꯕ ATꯒꯤ ꯌꯨꯅꯤꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯃꯩ ꯕ꯭ꯂꯦꯡ ꯐꯥꯌꯔ ꯇꯧꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯆꯞ ꯆꯥꯅ ꯈꯪꯗꯣꯛꯅꯕ ꯗꯤꯇꯦꯟ ꯇꯧꯗꯨꯅ ꯊꯝꯂꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯥꯏ ꯑꯦꯂꯔꯠ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯥꯔꯃꯤꯒꯤ ꯑꯣꯄꯔꯦꯁꯟ ꯀꯟꯈꯠꯈ꯭ꯔꯦ꯫ ꯀꯥꯔꯕꯥꯏꯟ ꯃꯦꯆꯤꯟ ꯒꯟ 2 ꯌꯥꯎꯅ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯅꯤꯡꯊꯤꯅ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ 900 ꯂꯣꯝ ꯍꯥꯏꯖꯤꯜꯂꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯑꯣꯏꯕ ꯑꯈꯟꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯍꯥꯏ ꯑꯦꯂꯔꯠ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯥꯔꯃꯤꯒꯤ ꯑꯣꯄꯔꯦꯁꯟ ꯀꯟꯈꯠꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯄꯥꯎꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯆꯨꯔꯆꯥꯟꯄꯨꯔ, ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯏꯁꯀꯤ ꯖꯒꯥꯁꯤꯡꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯁꯤꯡꯗ ꯀꯥꯔꯕꯥꯏꯟ ꯃꯦꯆꯤꯟ ꯒꯟ 2 ꯌꯥꯎꯅ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯔꯤꯕꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀ ꯂꯣꯏꯅꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯨꯋꯥꯕꯣꯝꯗ ꯔꯣꯀꯦꯠ 1, ꯀꯟꯇ꯭ꯔꯤ ꯃꯦꯗ ꯃꯣꯔꯇꯥꯔ 1, ꯃꯦꯗꯤꯌꯝ ꯔꯦꯟꯖ ꯃꯣꯔꯇꯥꯔ 2, ꯃꯣꯔꯇꯥꯔ ꯕꯣꯝ 3, ꯄꯤꯁꯇꯣꯜ 2, ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯔꯥꯏꯐꯜ 1, ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ KG 6.3 ꯌꯥꯎꯅ ꯑꯇꯩ ꯄꯣꯠꯂꯝ ꯀꯌꯥ ꯐꯥꯒꯠꯈꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯃꯛꯀꯤ ꯃꯣꯜꯖꯣꯏ ꯚꯤꯂꯦꯖꯇꯅ ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯍꯦꯚꯤ ꯃꯣꯔꯇꯥꯔ 3, 12 ꯕꯣꯔ RDX 1, ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯃꯣꯔꯇꯥर ꯕꯣꯝ 1 ꯐꯥꯒꯠꯈꯤ꯫ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯈꯣꯡꯅꯥꯡꯄꯣꯛꯄꯤ ꯍꯤꯜ ꯔꯦꯟꯖꯇꯅ MPA 5A3 ꯃꯦꯆꯤꯟ ꯄꯤꯁꯇꯣꯜ 2, ꯃꯦꯒꯥꯖꯤꯟ 2, ꯏꯟꯁꯥꯁ ꯔꯥꯏꯐꯜꯁ 1, ꯃꯔꯨ 38 ꯐꯥꯒꯠꯈꯤ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯨꯡꯖꯦꯜ ꯆꯤꯡꯗꯒꯤꯅ 9mm MMG ꯀꯥꯔꯕꯥꯏꯟ 2, ꯃꯦꯒꯥꯖꯤꯟ 1, ꯁꯤꯡꯒꯜ ꯕꯦꯔꯦꯜ 1, 9mmG ꯄꯤꯁꯇꯣꯜ 1, .32ꯒꯤ ꯄꯤꯁꯇꯣꯜ 1, ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 5, ꯇ꯭ꯌꯨꯕ ꯂꯣꯟꯁꯤꯡ 2, BP ꯑꯥꯏꯔꯟ ꯄ꯭ꯂꯦꯠ 2, BP KG 1, ꯇꯤꯌꯔ ꯁ꯭ꯃꯣꯛ ꯒ꯭ꯔꯦꯅꯦꯗ ꯌꯥꯎꯅ ꯑꯇꯩ ꯄꯣꯠꯂꯝ ꯀꯌꯥ ꯐꯥꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞꯁꯤꯡꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕ ꯌꯦꯜꯍꯧ ꯑꯁꯦꯡꯕ ꯇꯥꯡꯈꯨꯜ ꯃꯄꯥꯔꯤ ꯁꯣꯁꯤꯌꯦꯜ ꯃꯥꯏꯟꯗꯦꯠ ꯂꯦꯟꯗꯦꯠ ꯑꯦꯗꯚꯣꯀꯦꯠ ꯑꯔꯣꯟ ꯀꯩꯁꯤꯡ ꯀꯥꯡꯒꯣꯏ ꯚꯤꯂꯦꯖ ꯆꯂꯩꯕꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗꯕꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ GHQ ꯑꯦꯗꯚꯥꯏꯖꯔꯤ ꯕꯣꯔꯗ ꯑꯃꯗꯤ ꯌꯨꯅꯤꯠ ꯈꯨꯗꯤꯡꯒꯤ ꯇꯦꯡꯒꯣꯜꯂꯣꯏ ꯈꯨꯗꯤꯡꯃꯛꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯅꯥꯒꯥ ꯑꯃꯗꯤ ꯃꯤꯇꯩ ꯑꯅꯤꯒꯤ ꯁꯦꯡꯂꯕ ꯃꯔꯤꯕꯨ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯕ ꯀꯟꯅ ꯂꯥꯎꯖꯔꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯪꯍꯧꯔꯤꯕ ꯑꯋꯥꯕꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯁꯔꯨꯛ ꯌꯥꯖꯔꯤ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯌꯥꯇꯥꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔꯒꯤ ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯁ ꯑꯣꯐꯤꯁꯥꯔ ꯔꯣꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯈꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ ꯅꯣꯔꯊ ꯏꯁ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯐꯤꯚꯝ ꯇꯥꯍꯟꯅꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯍꯣꯠꯅꯔꯤ ꯍꯥꯏꯅ MP ꯕꯤꯃꯣꯜꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯥꯏ ꯑꯦꯂꯔꯠ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯥꯔꯃꯤꯒꯤ ꯑꯣꯄꯔꯦꯁꯟ ꯀꯟꯈꯠꯈ꯭ꯔꯦ, ꯌꯥꯝꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯔꯦꯀꯣꯔꯗꯇ ꯃꯐꯝ ꯑꯃꯠꯇꯗ ꯖꯣꯃꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯥꯏꯕ ꯑꯃꯠꯇ ꯁꯛꯈꯪꯂꯕ ꯂꯩꯇꯦ ꯍꯥꯏꯅ UCMꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯌꯨꯛꯀꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫